Ngara numidang wairam phongkiba kangla paudagi maruoiba pau khara khangatsaraga miyamda khudo tamjige haurakpham leitaba amadi pari puri masak khangdaba misingna kaidongnungda maipakpa ngamloi Chief Minister State Minister Nongthoma Berena phongdokhrei haurakpham leitaba amadi pari puri masak khangdaba miyoisingna kaidongnungda maipakpa ngamloi wafam asing asi state level gangai lising aniga subna kunga mangana sillaga Diliang Singi Asoba Kumay Ama Oriba Gangay Gay Celebration Sagobal Ramji Kulda Pangtokiba Taramda Mahang na Pongdokibani Taram Adida Chief Guest ki Waropira Dina Chief Minister Nongthoma Berena Hai Kanagumba Miyoy Singa Apamba Lening Satlavasu Masagi Horopam Amadi Mapama Pusing na Satlamba Liklam de Matampuna Magta Ningsing Masumgani Horopam Laitaba Amadi Padi Puri Masakhang Daba Mising na Mai Papangamloy Amadi Makoy pantok maram saba haibado oiroi asigumba mising na tauba thabak ngehak-ngehaki oina mai paklabasu tungkoina satnaba yaroi hauji aikhoi gi haurakpham kaungnabagumna tauri miga laiga samnaringai gi wari oina leirakhraba kabui sarai maibagi wari leiribani madugi khungu leinaba hona dei karigidama aikoina haipo jadonangi mitam saraga laigum latlibano haibagi wantok ngasigi mirolna khangjima kanagani Lamdam asida khundaminariba yelo furup singi phije chaksana chingba sing kupna yengluragadi naknaba mari lei laibak thibadi yelo furup singi leinariba achepa mari ase kanaguma kharana latna hannaba silaktaba sunatte asiguma thaung asi aikoi amata oina lepminaduna maipa angumse matang asida horapam hangkatna yenglaga thabak tominarabadi kana amata ne henjema ngamloi habase aihaki thajabane Saukapa Manipura ama oinaba honabada khundaminariba phuru khudimakna lamdam asi masagini haina khanbagi tangai fadaba lei maihorol-dagi leminarak-laba phurupsingna lamdam asigi mapu manai haina khallaga thabak tawrabadi Manipurbu soidina nungsiba pharakkani laibak thibadi kanagumba wakhalol asi leitabagi mami tadaba natte state asi aikhoi mayamgini haina khanba wakhalol amadi lamdam asigi mapu ama oina hena thaudang lahoningi Chaukapa Manipur ama ohensi hairabadi aikoi puna mapu oiminasi haina CM Birena makata na appeal tauki Tharam aduda Manipur lengaki Power Minister Thongam Biswajit Water Resource Minister Awangboy Nimai Hills Areas Committee ki Chairman MLA Dipu Kamai Paso AC ki MLA S Kunjakesor Amadi Kaksing AC ki MLA L Ramesor na President Member Singoina Saruyaki Makata Rapa Pauda Pirakliba sapo asi aikoi yelawmi phurupcha singna chapchana thengnaminasi Amesko Englishing ama samapa maudraga maridagi hauna Amesko na leptana aikoi khudima amatani amade leminariba phuru khudimak ikai khumnagadabani haibagi wakhalolda ngasisu saungbong kabui khunjau saungbong sairem kabui khul amadi saungbong dugai pangjang kabui khul gangai gi tharom Amesko amade thaugai pangkhang phan galonana pangthokhrei Haina All Manipur Ethnical Social Culture Organization ki Publicity Secretary Dipu Wangkem na thadorakpa Serol amana hairi Serol asina makata ribade Tharam asida maru oin Amesko gi President L Ibotombe Advisor IB Luwang amade Khulsingi maru oiba thaupuba singi ahal amade pakhang phan gi maru oiba miyoi kaya marumna mapung oina saru yaduna tharam asi pangthoke Amesko gi President L Ibotombe na Aikoi khudimaki haurapam oiriba ipai pugi laining masak khangminaduna aikoi maselgi marakta khaibung tanadapagi damak pirakliba safulsing asi chapchana thengnabagi matam oirei aikoi gi hana leijaramba satnabi nat khudimak isana yokhatminaduna isagi ipurup ijati gi mathakta chatharakliba khaibung tahannabagi wakhalol asi purap thengnaminabagi mathau tarakli loinuna sarem khulgi pakhang phangi thaborel oiriba Amu thoibana phongdorakpada kabui amasung maitai aniki marakta maihorol-dagi hauna tatna thanaba yadraba wari singbul kaya leiriba asigi mathakta hauzik chatharakliba process war asida aikoi khudimakna mayokminaduna aikoi amatani haiba wakhalol adu mayek sengna khanganbagi tanja adu oiri haike makha tarakpo oina editorial gi pauda miyamna khudo tamjage asumbabu arambo oina uhanba matam kuina chatte State asida haukiba chahi lising aniga sumna kun gomdoigi
May 3 Chin Kuki Jogi Khulai Paibasing Yauna Maite Miyamgi Matakta Landarakhiba adu loikham naidaba wathok oirakliba si Kanglup anigi marakta thokpa wathok oina laholiba si laibak thibani. Central Government ki lusingbasing maru oina Union Home Minister Amit Shah na Kuki singna landarakhiba si Manipur gi khut yawi haina phongdokhiba laikhre. Adubu tungda amuk wathok asi Kuki amasung Maitai anigi marakta thokpa Kanglup ki wathok ni. Wathok asi ki wairoisim puraknaba honare haba wafam phongdokhiba lairabasu Wairoisim purapa ngamdana lairakpa chahi ani mapung phajilakli. Kuki sing landarakliba sida mapalamgi khut yawi haibasigi khudam NIA na khangba laikhre. Terrorist Kuki singna missile amade drone dagi bom thadaduna attack chatharakpada mi siba amade aso apan yaukhiba thodok sing adu thokhiba laite haiba wafam thabaktagi pothakaraba army gi lusingba singi maraktagi phongdorakhiba adu mathau natana mathau saba huina khonggadabada gadana khonglubadagi Zai Habaduga Pankakni, Michal Kappa Amadi Drone Bom Tadaduna Etex Atakiba Dugi Matangda, Enayana Kes Laukatina Tijimbada Atsumbani Haba Kangbangam Kibaduna, Lala Sida Mapalamgi Kut Yawi Habagi, Lengdraba Kudamni, Wato Asikuki Amasung Maite Aniki Marakta, Topa Kalumki Irangna Ti Habani, Aldoba Central Government Gimakedigi, Kalumki Irang ni Hana Wato Asubu Lani Laubugum Lady Basi, Laivak Tibani. Mamangda pankiba Congress lengaki matamda Sing Kuki Jogi Khulai Paiba Laloba Singa Nomai Kapnaba Tawdana suspension of operation suicide Tawnakiba Aduda Lal Harup Sing Adugi Lusingba Singi Marakta India Masanataba Memari Kuki Sing Yawi Haiba Kangbangam Krabani Masina Maram Oraga Hauzik Lairiba and Bereni Lusingba Lenga Asina Lal Harup Sing Adu terrorist ni Lautoki Bagalonina Suhantok Nava Cabinet amadi Assembly mifamda warip lauduna Central Government da su handoknaba khangan kiba laikrabasu Central Government na ayaba pitina lairakibani masina maram oiraga Central Government na sugi ground rule gi matung ina makhogi pifam thoba khudongchabasing adu pitina laklabasu lalarup sing gi maikaidegi de ground rule thugadina maite miyam da nomai chingdo onsenduna miha mipun amadi yumkai mai thabagi Terrorism gi kham thengna wangba crime chatharakle masida Central Government gi maikaidegi sugi ground rule thugaibagi damak logi oiba action lokhotpa tawdana makhoibo yoktuna thamliba asina maram oiraga Central Government gi thawngda miyam gi pendaba lairakhibane Center da lengak lon gi chukli pairiba BJP gi Narendra Modi ni luchingba ND lengakna state asida party asigi chief minister MBR na luchingba susinaba lengak lairabasu Center amasung state anigi marakta manadaba wakhalol laiba uba phangliba asi laibak thibani wato asigi haurapam Central Government na khangbadagi state lengang na hena khangpham to state lengang na wato ki haurapam khangbadagi su handokna ba warep lautuna apunba India Manipur gi saktam ngakna ba honarabasu Center Government na ngami haiba matagum lumna laudaba haibasi laibak thibani Laiba asida logi wangbada Edomema border lansilakiba lamhen tu hemba singna chingi district singi tungan pa mafam singda umang sing pak sana koktokuna hu pambi popi thaba amadi anabo ko singling katuna colonialism gi lalongi mathakta narco welfare chatharakiba sing thingnaba state na lakhwa pa khongthang singadu aramba tahanaba hona pamthokte mitop singalangoi chanduna Manipur gi phuruk mathatnaba honarakiba singdagi Kanjanaba ILP chanahanba amade NRC chanahanba gi tharang singbu aramba khongthang ohannaba honareba singi khongthang amade kholawba chumuk oina ohannaba honaba amade maduda yumpham oiraga wathoki waroisim puraknaba honaba tarabade sapra administration sokotpa oina thokani makha tarapa pauda konsal khulgi khunja singna changchiliba matam kaktaba lambi thingbagi khongjang handoknaba COTU ki appeal yakhidre Liangmai Kabru Ranch Women's Union na Koke Baranta Karana Naganupi Amata Thita Woina Taurambagi Mayokta Kangpopiga Sursampurga Pauna Balambi Konsakul area da Tingjinana Tambagi Kongjak Wadi Sanabada Yanaba Purak Pangam Kidray Union Asigi Makedagide Taudo Asida Sena Riba Maraleba Mio Singado Putotuna Apology Tawadavani Haide Makatarapa Pauda Konsakul Belager Singna German Rota Sathariba Broke Hantopina Bokutu na Hijakray Kangpopi District ki Konsakul da Liangmay Naga Matay Manaw Anina
ꯌꯨꯝ ꯁꯥꯅꯕ JCB ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯕꯦꯂꯤꯡ ꯇꯧꯔꯤꯉꯩꯗ ꯂꯩꯔꯣꯟ ꯋꯥꯡꯈꯩ ꯈꯨꯜꯗꯒꯤ ꯀꯨꯀꯤ ꯀꯨꯟꯂꯣꯝ ꯂꯥꯛꯂꯒ ꯊꯨꯒꯥꯏ ꯌꯩꯈꯥꯏ ꯇꯧꯔꯝꯕ ꯑꯃꯁꯨꯡ ꯐꯨꯔꯝꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯐꯥꯎꯅꯔꯤꯕ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯟꯁꯥꯈꯣꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯝ ꯀꯛꯇꯨꯅ ꯊꯤꯡꯖꯃꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯍꯟꯗꯣꯛꯅꯕ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯀꯣꯇꯨꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯈꯣꯟꯁꯥꯈꯣꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯗ ꯃꯇꯝ ꯀꯛꯇꯕ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯂꯝꯕꯤ ꯑꯁꯤ ꯀꯨꯀꯤꯖꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯍꯤꯡꯕ ꯆꯪꯕꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯈꯣꯟꯁꯥꯈꯣꯜ ꯑꯃꯁꯨꯡ ꯂꯩꯔꯣꯟ ꯋꯥꯡꯐꯩ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯑꯣꯏꯕ ꯌꯦꯠꯅꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯟꯁꯥꯈꯣꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯦ꯫ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯑꯁꯤ ꯇꯧꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ ꯑꯃꯅꯤ꯫ ꯀꯨꯝꯖꯥ 2020ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕ ꯑꯁꯤꯗꯒꯤ ꯀꯨꯀꯤꯖꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯕ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯅꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤꯟꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯀꯨꯀꯤꯖꯧ ꯀꯥꯡꯕꯨꯅ ꯍꯥꯟꯅꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯣꯟꯁꯥꯈꯣꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯗꯛꯇ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅꯗꯕ ꯂꯩꯕꯁꯤꯡ ꯌꯥꯁꯤꯟꯅꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯌꯥꯅꯗꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯗ ꯑꯋꯥꯕ ꯄꯤꯕ ꯇꯧꯗꯅ ꯏꯪꯅ ꯆꯤꯛꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫